Yoo Thakpana Hakchang Thokhalliba amang atasing asukki matik yamkhre mayamdugi maraktagi amatang laukhatpa matamda Yoo Thakpana unsa khuihanduna mioibabu sahi matanga chanadaba maongda Thuna Ahal Oisillak hairi. Japan da laiba Kobe University Graduate School of Medicine gi Naruhisa Yamaki na haiki Yoo da laichuba mioi singi telomere leng hantarai maduna maram oiraga sahi yamsilakpaga mari lainaba cardiovascular disease, diabetes, cancer amasung dementia na chingba laina sing oihalakpa yabagi risks hengalai. Telomere habisi human chromosome gi loisillakpa sarukta yawba protein cap ni. Mioi ama kaya yamna naha oiribage amasung hakchang gi phibam kaya yamna pharibage habadu telomere gi makha polli. Sahi yamsilaktuna ahal oirakpagi matung inna telomere gi saruk khara mangkhibadagi tapna tensilai. Adubu sahi yamsilakpa haibasi nattaba atai atoppa maram kharanasu phibam asi oihalakpa yai. Japan gi Kurihama National Hospital da chathakiba study gi report na hai Yoo Thakpana mioibagi cell sing mang takhanba maramna sahi naujarabasu ahal oihalakpani. Sahi nauriba mioi kaya thuna ahal oisillakpa yawi amaromda sahi yamlaba mioi kaya naha amagi matawgum masa ikan kanna laiba yawi. Kurihama National Hospital gi Alcoholism Treatment Service ta layeng liba mioi chani ga yankai manga gi DNA sample sing lawbaga loinana makhoi gi Yoo Thakpagi history kupna nainarami. Naruhisa Yamaki na lusingduna chathakiba study gi report na hai Yoo toina thakpa haibasi telomere tensilaknabagi maruoiba maramni. Hakchangda thiamin gi chang wanglagasu phibam asi oihallai. Masina maram oiraga neuron amasung singli nauri pumnamak mathau ningthina pangthokpa ngamhande. Denver da pangthokiba Research Society on Alcoholism gi Nifu suba sahi gi scientific meeting da puthorakiba study gi report aduna hai hakchang phana punsi nungsangna laigi hairabadi Yoo pack ama phawba thakloidabani. Kanagumbana chang olaga Yoo khara khajik thakpagi kanaba lai haina phongdoknarakpa laikhre adubu Yoo Thakpana akaknaba hiram kharada piriba kanaba adudagi manghanbana saruk chama heli hairi. Amaromda BNC Sigi Wellness Expert Anjuna hai mioibana chare bisinjak amasung hingliba punsi mahingna hakchang amasung pongning wakhalgi phibamda achauba ithil pi. Numit khudingi machi oiba chinjak machal suna chabaga loinana ayamba matamda hakchang leng otpagi thabak tawgadabani wakhal charang na haloidabani amasung mapung phana pothagadabani. Mioibagi hakchang da yauriba cell sing siba nai sikraba matungda anauba cell amuk semgalai. Masina kayat khudimak mathau ningthina pangthokpa ngamhanbaga loinana pangal mayang tahande. Machi oiba chinjak machal suna chadaba tumba chabagi matam naidaba amasung ayamba matamda pukning wakhal charang narabadi cell sikraga anauba cell semgalakpa ngamde. Maduna maram oiraga pangal sonjilai amasung manung matam chadana ahal oisillak. Amaromda United Kingdom gi University of Birmingham home ta chathakiba study amagi report na hai chang naina hakchang chajel tawrabadi sahi yamnabasu pangal kanna naha oina leihalli. Kuina punsirabasu hakchang phatrabadi thoina kanaba leite. Punsi chupa chang naina hakchang sajel tawrabadi punsi sangbagi mathakta sahi yamlabasu naha amagum hakchang phana leihalli haiba University of Birmingham gi Janet Lord na phungdokhi. Masagi chahi yankai manga dagina humdrama pan phawbagi manungda leiba amateur cyclist samaga kunga manga nupa marfuga mari amasung nupi nifu mathoida study chatharami. Nupa singbu pung tarukta kilometer sama amasung nupi singbu pung mangada
kilometer humfu cycle thawhalami. Maikhu sijinnaba yu thakpa blood pressure wangba amasung atai laina leiba miyoisingdi study da saruk yahalamde. Sang naina cycle thawanba miyoising adu laboratory da makhal kayagi changyeng tawraba matungda sang naina hakchang leng otpagi thabak tawdaba miyoisinga changdamnarami. Sang naina cycle thawba miyoising adugi masal amasung panggal kanna adumak leiba thengnakhi loinana fat amadi cholesterol su hengalakte. Henna maru oiriba wafamdi sang naina hakchang sajel tawriba miyoising adugi immune system phana leiba maramna ana ayek amata yawramde. Miyoibada thymus kauba kayat ama yawi masina T cell kauba immune cell sing semgatli. Miyoi khudimak masagi chahi kun hek subaga thymus piksilakpadagi T cell yamna puthokpa ngamde. Adubu sang naina hakchang sajel tawrabadi chahi yamlabasu naha amaga chap manaba maongda T cell sing semgatpa ngami haiba study adudagi khangba ngamkhi. Study gi report asi Aging Cell Journal da handak ta phunglakhibani.